ऑनलाइन मणिपुर यूट्यूब चैनल स्विंग मैम पुम पोम कहना ताराम लोकसरी हनबदे हम मरुब पाव अपडेट थमजगे कौक्रुप कंचुप सिंखोंग अमदी ताइरिन पोपी खुलसिंग कुकी मिलिटेंट सिंग नाकन बमोंग बोम याउना लंदारखरे ngarangdagi hauna kuki militant sing Imphal West District ki lamsang police station a konba singkhong da tarbe mitei khunsing da nongmai kapsi laktuna kan bamong da landarak padagi mioi tara asoka pan nanghan raba matung da ngasi ayupung mari ga minute ni phumanga tabadagi hauna kawkrup kangchup singkhong amadi tairen pokpi khulsing da nongmai kapsi lakpatana tan bom kamarom kapsi lakhre hairi kuki militant sing nakan bamong da mitei khulsing da nongmai kapsin da landarak pa adu da khulngak liba khunja volunteer sing amadi security force na handuna nongmai kapki nakal animakta asokpa yaubagi paudi phangbangam kide masitanat na ngarang numidang nungyai matung pung taragani thoi makhai tabada su kuki militant sing nakan bamong da nongmai kapsi lakhi searchlight pawba season aduna mitei khulsing tamna bom kuntra rom kap therakpadagi manung da kullom pokhai ki laibak phabadagi asokapan misimina yaukide ngasi pung mari gi minute nifu ga manga rom tabadagi kuki militant sing na nongmai round kaya kap theraki baga loinana bom ani su kap theraki makhata na kangsup sing thakta leiba ke sonong kuki village da kuki militant kaya khutling duna leire ngarang numidang khurkhul maring da amadi chirang na chingwa mitei khulsing da su kuki militant sing na nongmai kapsi laki khunja sing numidang adu da safagada mafam da lanjena fawbo yauki mafam dugi khunja sing na phongdorokpagi matung inna hojik harau thelgi kokruk tabasing gi pareng sing da kuki militant sing na matam khar gi mamang dagi JCB season aduna lainung da kom tawraga bunker kaya sem saduna tamkhre loina mafam asida matik chanu kulai paiba kuki militant kaya kudling duna leire hiram masigi asing bapaw manipur lenga ki mafam kangan duna sagatli ba bunker sing amadi kuki militant sing takthok pinaba hijackra basu lenga na thabuk oina paikhatana leibadagi kuki militant sing na mitei khul sing da landaning ba matam da landarak pa ngambani haina supongdoraki amorom da ngarang ayupung trauma thoi gi makhairom taba matam da tairen pokpi mitei khulgi maring thangba saruk te leiriba sing dagi kulai paiba kuki militant sing humdrarom kum tharakpa ubada khunja sing pakhatna duna mayum thadok tuna chenaki pawasi CRPF ki kanguna phangbadagi kuki militant sing adu mafam adu dagi takthokpagi thabuk sathakibadagi pamdaba thodok amata thokide hairi aduga mathangi update asna tingkhai khulenda kuki खुलदगी ngasisu nongmai kapsilakpadagi low suba ngamkhidre kumbring operation chathakre ngarang nungtin pung amaga minute manga taba matamda Bishnupur district amadi Kangpokpi district ka lon naba Kangpokpi district ki manung chana leiba tingkhai kuki khuldagi kuki militant singna Bishnupur district ki manung chana leiba irengbong khulgi manung da leiba lokol da leiba nongmai kap thaduna landarakhi pa matung da ngasisu amuk handai kuki militant singna lobuk ta nongmai kap silaktuna low suba khunja sing takalakre ngasi pung tara taba matamda tingkhai khulen sagol farm kuki खुलहाइन खंगनरिबा मफम असिदगी कुकी मिलिटेंट सिंग नोंगमै राउंड के अमरम काप थरकी मधुजर सेंट्रल फोर्स अमसुंग स्टेट सिक्योरिटी फोर्स ना हंदुना नोंगमै काप नबसि नंबरम ओइदुना खुंजा सिंग अमतना लबुक त कुमदुना लौ खावबो अमदि लौ येबगी थबुक त हुनकिद्रे सिक्योरिटी फोर्स की मैकैदगी मखाता ना कोमिंग ऑपरेशन पाक सन्ना अयुक ट्राम मथोइदगी सथबा होकी नुंथिन पुंग अनि फावबगी मनुंग द मिफामुइपुन अमदि कुसु कुलाई फगतपगी पाउदि फंकिदे पाउसिन हाय हजिक पोइनु लौरोक मतम असिदा बिष्णुपुर डिस्ट्रिक्ट की चिंगागा ताइना लोकल सिंग द लौमी सिंगना लौबुक त कुमदुना लौ खावबो अमदि येबगी थबुक तौबो ngamdana leire maram aduna hairiba Bishnupur district maning thangba singsang paring asida bunker saduna leiriba kuki militant sing asi manipur lengak na thubu matamda paksan na combing operation chathatuna taktuk piyu maduna tragna matik saba security thambiduna ngak senba ki thabuk tawduna low khawa amadi low yeiba yahan biyu haina low mi singna phongdorakli dugo mathangi update asna kuki militant sing nong mai kaplak padagi sok tuna leikan riba sing mai pakno operation pangthokre kuki kulai paiba sing ngarang Imphal West ki manung chanba kaukruk ta atat akham leitana nongmai kapsilakpagi thodok asokapan nangkhiba mioi mapan mak hauji khothongchiningai oidre hairi pausi asina rims amadi ras medi sti de phangmo paugi matung inadi ngarangi thodok aduda kuki khulai paiba singna kaplakiba nongmai maruna panbagi rims ICU da laikan narki bakang subsingkhong dagi laichon bam ibomsa sahi kuntraga mapan amadi kurai kongpan laisram dagi laitonjam thangan meitei sahi kunmari apokpa laikhidraba M Jugeshwar meitei hauji khudongchiningai oidre Laichon bam ibom sangarang kudak te rims hospital da operation tawbaga loinana mahak yaksang da lairamba nongmai maru lauthokre loinana laiton jam thangal gisu operation mai pakna pangthokibaga loinana makoi ani mak yaksang gi phibam phagalakpaga loinana khudong thiningai oidre hairi adu mathang update na muslim macha mari LUPA CRORE taruk ki OPIUM kg kuntra truka KONNANA ASSAMDA fare Bolero car ama de lochi laga puduna lakhiba LUPA CRORE taruk longi mamal oida OPIUM kg kuntra ka KONNANA muslim macha mari assam dagi fare hairi agency na phangba pauna hai Kamarup police amadi special task force ki kanguna kana paw ama phangba assam gi
Amingaw area da Manipur romdagi Assam da sanglakpa gari sing check tobagi thabuk chathabada singnani oiba Maongda bolero pickup ama lakpa ubadagi khamduna check tobada OPIUM sing adu phagat pangamkhibani gari adu da tongduna lakpa mioi mari su phagat pangamkhi faraba mioi sing adudi Montun Ali Aizul Haq Muhammad Shafiqul Ali amadi Raju Ali Kawi Manipur dagini hairi amromda Kamrup Police amadi Special Task Force na maipakna kani KG kuntra phagat pangamkhiba adu Assam Chief Minister Hemant Biswa Sarma gi maikai dagi thagatpa phongdokre hairi